ꯆꯥꯅꯤꯡꯕ ꯃꯤꯒꯤꯁꯤꯅ ꯋꯥꯎ ꯍꯥꯎꯅꯤꯌꯦ ꯋꯥꯎ ꯃꯌꯥꯝ ꯃꯤꯁꯦ ꯆꯥꯕ ꯂꯣꯏꯅꯗꯣꯔꯦ ꯑꯁꯤꯗꯤ ꯃꯔꯨꯝꯒ ꯆꯥꯎꯔꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯌꯥꯝ ꯂꯥꯏ ꯁꯛꯂꯣꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯔꯛꯑꯦ ꯑꯗꯣ ꯉꯁꯤꯁꯤꯅꯕꯨ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯃꯌꯥꯝ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯁꯦ ꯖꯥꯔꯤꯕꯣꯟ ꯐꯥꯃꯣꯟ ꯂꯩꯀꯥꯏꯒꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯁꯦꯀꯣ ꯁꯨꯝ ꯆꯍꯤꯒꯤ ꯑꯣꯏꯕꯁꯨ ꯁꯨꯝ ꯂꯥꯏ ꯆꯥꯛꯂꯣꯟꯁꯦ ꯁꯨꯝ ꯇꯧꯏ ꯃꯃꯥꯡꯗ ꯄꯨꯖꯥꯒꯤꯗ ꯇꯧꯈꯤꯕꯅꯤꯀꯣ ꯅꯣꯡ ꯌꯥꯝ ꯆꯨꯈꯤꯕꯅꯤ ꯉꯁꯤꯁꯨ ꯅꯣꯡ ꯃꯪꯅ ꯀꯩꯅꯣ ꯇꯧꯏꯗꯣ ꯀꯩꯅꯣ ꯇꯧꯅ ꯆꯠꯀꯅꯤ ꯁꯨꯝ ꯇꯧꯔ ꯃꯇꯨꯡꯗ ꯑꯔꯣꯏꯕꯗ ꯁꯨꯝ ꯆꯠꯀꯅꯤ ꯍꯥꯏꯅꯗꯤ ꯁꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯁꯦꯀꯣ ꯍꯥꯏꯗꯤ ꯃꯒꯨꯟꯁꯨ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯪꯉꯛꯄꯗꯒꯤ ꯂꯝꯕꯤꯁꯦ ꯂꯥꯟꯅ ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯕꯛ ꯀꯠꯇꯅ ꯅꯣꯡꯃꯗ ꯆꯠꯄ ꯅꯠꯇꯦ ꯁꯨꯝ ꯅꯤꯡꯁꯤꯡꯉꯕꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯄꯥꯟꯊꯣꯏꯕꯤꯗ ꯆꯠꯇꯣꯏꯁꯦꯀꯣ ꯁꯤꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯁꯨꯝ ꯐꯥꯎꯏ ꯑꯩ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝ ꯍꯣꯏꯁꯦ ꯂꯝꯕꯤꯗꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯛꯇꯪ ꯌꯦꯡꯉꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯆꯟꯕꯤ ꯍꯣꯏ ꯊꯣꯡꯒꯥꯟꯗꯅꯤꯀꯣ ꯃꯌꯥꯝꯅ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯃꯇꯝꯗ ꯄꯥꯟꯊꯣꯏꯕꯤꯒꯤꯁꯦ ꯌꯥꯝ ꯌꯥꯎꯕꯅꯦꯕ ꯇꯣꯏꯅ ꯆꯟꯕꯤꯒ ꯉꯥꯏ ꯃꯇꯝꯗ ꯑꯗꯨꯅ ꯆꯟꯕꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯩꯗꯧꯅꯤꯀꯣ ꯂꯣꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯠꯂꯒꯀꯣ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯉꯝꯕ ꯈꯔ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩ ꯂꯥꯛꯄꯒ ꯆꯉꯥꯡ ꯍꯥꯟꯊꯕꯅꯤꯁꯦ ꯍꯧꯔꯕꯅꯤ ꯃꯣꯏ ꯇꯥꯗꯣꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯐꯖꯅ ꯅꯝꯕꯤ ꯋꯥꯏꯌꯦ ꯃꯣꯏ ꯀꯩꯅꯣꯅ ꯂꯥꯏꯕꯨꯅ ꯑꯩ ꯀꯅꯥꯝ ꯐꯝꯃꯤꯟꯅꯕ ꯃꯤ ꯂꯩꯇꯦ ꯇꯥꯗꯣꯏꯗ ꯀꯥꯞꯄ ꯀꯥꯏꯗꯦꯅ ꯇꯥꯗꯣꯏꯗ ꯀꯅꯥꯝ ꯐꯝꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯥꯗꯣꯏꯒ ꯁꯨꯝ ꯐꯝꯃꯤꯟꯅꯔꯦ ꯉꯁꯤꯒꯤ ꯃꯣꯏꯒꯤꯁꯦ ꯍꯥꯏꯗꯤ ꯑꯛꯇꯥꯗ ꯇꯧꯕꯅꯤ ꯀꯃꯥꯏꯅꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯑꯩꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯑꯆꯣꯏꯕꯝ ꯁꯥꯒꯩꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯧ ꯑꯗꯨꯒꯤ ꯆꯥꯛꯂꯣꯟꯁꯦ ꯀꯠꯆꯩ ꯆꯥꯛꯂꯣꯟ ꯀꯠꯄꯁꯤꯒꯤ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯗ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡꯁꯤꯅ ꯌꯨꯝ ꯀꯩ ꯄꯥꯟꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯒ ꯎꯅꯕꯒꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯑꯩꯈꯣꯏꯅ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯈꯨꯟ ꯂꯝꯗꯒꯤ ꯑꯃꯒ ꯑꯩ ꯏꯃꯥ ꯅꯨꯡꯁꯤ ꯆꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯄꯤꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯟꯗꯝꯁꯨ ꯇꯧꯖꯕꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯗꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯁꯨ ꯑꯩꯈꯣꯏꯅ ꯑꯅꯧ ꯑꯄꯦꯟ ꯊꯣꯔꯛꯄ ꯍꯧꯖꯤꯛ ꯀꯠꯆꯗꯅ ꯈꯨꯔꯨꯝꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯥꯗꯦꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯧꯖꯕꯅꯤ ꯑꯉꯝꯕ ꯃꯤꯅ ꯂꯦꯞꯆꯔꯒꯁꯨ ꯁꯨꯝ ꯇꯧꯅꯕ ꯂꯩꯀꯣ ꯇꯧꯏ ꯃꯗꯨꯅ ꯄꯥꯔꯁꯣꯅꯦꯜ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯁꯥꯒꯩꯒꯤꯗꯤ ꯀꯝꯄꯜꯁꯔꯤ ꯇꯧꯕꯤꯌꯣ ꯄꯨꯖꯥꯗ ꯑꯃ ꯇꯧꯈ꯭ꯔꯦ ꯄꯨꯖꯥꯗꯨꯅ ꯄꯥꯟꯊꯣꯏꯕꯤꯔ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗꯣ ꯍꯥꯏꯅꯤꯡꯕ ꯉꯁꯤꯒꯤꯁꯤꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯆꯥꯛꯂꯣꯟ ꯃꯃꯥꯡꯒꯤꯗꯨꯅ ꯄꯥꯟꯊꯣꯏꯕꯤꯔ ꯑꯗꯣ ꯉꯁꯤ ꯇꯧꯔꯤꯕ ꯅꯨꯃꯤꯠꯁꯦ ꯃꯃꯥꯡꯉꯩꯗ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯔꯝꯃꯤ ꯀꯕꯣ ꯍꯔꯥꯎꯕ ꯍꯥꯏꯅ কিন্তু হচ্ছে তো কবো হরাউদো হাইনদ্রে মামা চুমরা আচয়বম সুমাইনে তবুতে কবো হরাউরি হাইরম ওদিক আদুই ওফামদো তম তমনা মাংগ্রে আদুলা আসি থরমসে কই ইপাই পুহাতন সথর बिलना कोई मोय लेगेलद्रसो कोई मचा मसिं होय दे अखोइगिने पान्थुबी सिगी लाइफमजिगा थबक थरम दवसे मी याम तिल्ली मी हातिना दिल्ली तीन बाइबु लाई हराउ मतमदा असुमतिक तिल्ली थोरकपदा मधुगा फमंगनी हाइबा मीदुगा थोरै मिदु चानदि हेले उहाने दो कमाय फमंग खंगे दुम चले हौजिति लाइराउसे तोइरबनिना खरा वाले हाना मतमदा अखोइ सि मफम जितनी को लाइराउदा मी तिनबसे कै हानि अखोइ लाइरि बिजिगी मतिक मगुनी मता अदु चाइ जांगना कई मथेन ngasi अखोइगी ngasing haina haina ba mamang ngasing hai nga jawi ba ko अखोइ गाना तबजबनी ngasing hai nga du yaure adogi turin gi dora gi ngai do adom thongani adai kolai ga amen sing ga sigala ahawa mathen ga tani ngasi adu togani yeso simu kaso bi aya koi ta do ai khoni ai wa hangam dang ta do se ngasi thane ga manade kamai tawino laji pathuli thorom na ngasi di kha nan la ba ngasi se sakhang mu de bai wa nanai na paisa tan bagi ni na phi do ngasi na lai ta sing na magi ningja bagi nam phajare asi ipan jina kadagi ipan je dev bi salam lakhi babu hoiduni adi magi age huji huji chalte ya 84 years ipan na han ore de masa kalli ne kalli huji ko jot
Suri, jo suri. ꯍꯣꯏ Koi lauki ka kari tau bana. ꯆꯥꯡ ꯀꯨꯏꯅ ꯍꯤꯡꯈꯣꯏ ꯄꯟ ꯀꯨꯏꯅ ꯍꯤꯡ Nadi ya. Oh. Nadi bisin pari. ꯑꯣ ꯍꯣꯏ ꯍꯣꯏ ꯑꯣ ꯍꯣꯏꯅꯤ ꯄꯟ ꯃꯤꯁꯤꯟ ꯄꯥꯜꯂꯤꯅꯦ ꯃꯅꯥꯗ Ne koi laibu da sene. ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯕꯨꯗꯁꯨ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯍꯪꯉꯨꯔꯒꯦ ꯇꯥꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯉꯁꯤꯒꯤ ꯂꯥꯏꯕꯨꯅꯤꯁꯤꯅ ꯀꯃꯥꯏꯅ ꯀꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯌꯨꯅꯦ ꯑꯗꯣꯁꯨ Ngasih kunhundra ni pangkalapa kayani sida Februari tahun 2 ꯀꯨꯜꯍꯨꯝꯗꯣꯏꯅꯤ ꯉꯁꯤ Iku daw ki kunjari Saray kisu hongjari Salon su ꯐꯤꯁꯨ ꯍꯣꯡꯉꯤꯅꯤꯀꯣ ꯉꯁꯤꯁꯦ Salon su ngamjaba kara katsari Asi hanaga lusu ꯍꯣꯏ ꯑꯗꯣ ꯃꯤꯁꯦ ꯆꯍꯨꯝꯃꯨꯛꯀꯤ ꯀꯩꯅꯣꯅꯤ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯇꯥꯗꯣꯁꯤꯡ ꯈꯛꯇꯅꯤ ꯁꯤ ꯍꯣꯏ ꯑꯗꯩ ꯑꯇꯥꯕꯁꯤꯡꯁꯨ ꯁꯨꯝ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯗꯣ ꯑꯈꯪꯕ ꯃꯤ ꯈꯛꯇꯅꯤ ꯀꯩ ꯃꯊꯦꯜꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯣ ꯑꯩ ꯆꯪꯉꯒ ꯀꯥꯞꯄ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯆꯪꯉꯛꯀꯦ ꯑꯩ ꯗꯦꯅꯝꯒ ꯃꯔꯥꯡ ꯀꯥꯏꯍꯦ ꯁꯤꯗꯤ ꯑꯁꯤ ꯉꯧꯕꯗ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯣ ꯉꯥ ꯃꯔꯤꯡꯒꯥꯁꯦ ꯂꯩꯔꯦ ꯃꯤ ꯆꯍꯨꯝꯃꯨꯛꯀꯤ ꯍꯥꯏꯕꯅꯤꯅ ꯉꯥꯁꯦ ꯌꯥꯝꯃꯦ ꯉꯧꯊꯣꯡꯗꯤ ꯂꯣꯏꯔꯦ ꯀꯤꯂꯣ 35 ꯑꯣ ꯑꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣ ꯁꯦ ꯂꯩꯔꯦ ꯉꯧꯒꯗꯕꯁꯨ ꯋꯥꯠꯂꯤ ꯀꯦꯖꯤ 5 ꯑꯣ ꯑꯗꯨꯗꯤ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯆꯥꯛ ꯂꯣꯏꯔꯦ ꯁꯤꯡꯖꯨꯁꯤꯒ ꯂꯣꯏꯔꯦ ꯏꯟꯖꯥꯡ ꯍꯥꯎꯗꯣꯔꯤ ꯉꯁꯤꯁꯦ ꯐꯔꯦ ꯇꯥꯗꯣ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯃꯤ ꯂꯥꯛꯅꯕ ꯍꯧꯒꯠꯂꯦ ꯌꯥꯝ ꯂꯥꯏ ꯈꯨꯔꯝꯕ ꯃꯤ ꯂꯥꯛꯅꯔꯤꯅꯤꯁꯦ ꯀꯥꯏꯒꯤꯅꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯀꯥꯏꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏꯒꯤ ꯇꯥꯗꯣꯏꯅ ꯍꯥꯏꯕ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯉꯛꯄꯗ ꯒꯦꯠꯇꯅꯦ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯐꯖꯅ ꯀꯥꯞꯐꯧ ꯍꯥꯏꯌꯦ ꯃꯤ ꯂꯥꯏ ꯈꯨꯔꯨꯝ ꯂꯥꯛꯅꯕ ꯏꯃꯥ ꯀꯣꯏ ꯆꯠꯁꯦ ꯍꯥꯏꯔꯛꯄꯅꯤ ꯃꯤ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥ ꯂꯥꯛꯑꯦ ꯃꯧ ꯂꯥꯛꯇ꯭ꯔꯣ ꯄꯨꯕꯤꯔꯧ ꯌꯥꯗ꯭ꯔꯣ ꯑꯍꯥꯟꯕꯅꯤ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯃꯤ ꯃꯁꯛ ꯑꯃꯨꯛ ꯈꯪꯗꯦ ꯂꯥꯛꯏ ꯃꯤꯁꯤꯡꯁꯦ ꯃꯤ ꯃꯌꯥꯝ ꯂꯥꯛꯏ ꯀꯥꯏꯒꯤꯅꯣ ꯅꯪꯒꯤ ꯀꯩꯅꯣꯗ ꯈꯪꯅꯕ ꯇꯥꯔꯦ ꯉꯁꯤ ꯆꯥꯎꯍꯜꯂꯒꯦ ꯆꯦ ꯍꯣꯏ ꯀꯥꯏꯒꯤ ꯑꯩꯅꯗꯤ ꯅꯪꯒꯤ ꯀꯩꯅꯣꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯀꯥꯏꯒꯤꯅꯣꯕ ꯑꯩꯁꯦ ꯈꯪꯗ꯭ꯔꯣ ꯑꯩꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯨꯒꯤꯅꯤ ꯂꯥꯛꯑꯣ ꯃꯣꯏ ꯇꯥꯗꯣꯏꯅ ꯍꯥꯏꯕ ꯒꯦꯠꯇꯒꯤ ꯑꯗꯨꯝ ꯑꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯐꯖꯅ ꯈꯔ ꯁꯨꯝ ꯀꯥꯞꯄꯤꯌꯨ ꯍꯥꯏꯌꯦ ꯐꯖꯩꯌꯦ ꯇꯨꯄꯤ ꯎꯞꯄꯁꯨ ꯐꯖꯩ ꯂꯧꯊꯣꯛꯑꯁꯨ ꯐꯖꯩ ꯏꯐꯠꯇ ꯐꯖꯩ ꯐꯖꯕ ꯃꯤ ꯍꯥꯏꯗꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯩ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯑꯃꯨꯛ ꯈꯪꯗꯦ ꯅꯦ ꯀꯥꯏꯒꯤꯅꯣ ꯑꯩ ꯃꯁꯛ ꯑꯃꯨꯛ ꯈꯪꯗꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯤ ꯁꯨꯝ ꯂꯧꯔꯤꯅꯤ ꯑꯣ
अनक गेट होरमेको मैम असी लोई जाऊद्रोबी गेट लाई खुरम लाप मी पुनम पाउलें अगांसे लौ लाकने लाक्ट्रीनी से मोई कहोना लाई खुरम लाप मी खतनी से अखोई खुनी अखोई मना खतनी दासी अना साइड भाईनी ओ असुक नई दुजांग थेंग लाइसी मरम से सिरो वाह चाबू चुदी लाक्ट्रो कई इनम जाम फजाखरे असीना ले गोपी Pajan jungo. Ay sige lay. May aning pa. Pan ang pinuro pan. Ha? Tul macam pira kita na. To bisa jambuan nama mom se jung belo hai bako. Kainom di takbiran memang untuk Ôi là anh kia là tên này đúng apa kayak color aja. je kapi lagi ngasi. Sampai tu luar liro. Ay thorak tinggal lihat pan. Sampai tu thorak tinggal lihat. Hoi. Mi lai pun ada. Cacat nak kapuai tu orang. Masigi. Sampai tu. Antoi biji caklen. Se. Cara kami nabigi thorum kita lembir aku ba. Asi audience kata ni. Live from lag ba. Bodo minggu ni pogero bata. Salam ngati babu. Mathanga takile pun pakacau. Akoi sagi kata ni se. Imam bane babu. Amutan amanda nsen dinti damutta. Kami tegi bagi tegi handa nsen deh. Nasamla. Joyce lag di kayak gini. मैम चला ही रहे मैम से गला ही रहे ऐसे कैमरा जूम मोई मन कर मारेगी से नमगे kamu अरे लुम से लदी उड़ रोए Hai tolong ni. Hoi. Boleh loi je mu. Som dasu. Arak permission je. Naksan na bhajana kapi ge. बेनिफिशियन तो कैसे रहेगा मतम से थिंग चले बा 11:30 मुता चले कोई दादा वैसे लाइक फ्रॉम बा नदम सिंह आज से आएगी फिल्म में सिंदगी
Jumlah panjang terkiba, ice dikirim. Bapak yang pada matuna, bapak ni lagi ba, aduh budak tu berusaha dapat nanya. Kami dengar sana pergi tanya musuh, baca kami. Aduh ba. Soalnya kita lagi tahu apa. Aduh ni, jangan terpergi terus. Nama neda, altina. Tersadar aku saya untuk poso. Lain lepas komisi ini kamu nak sangat benar sehingga hari bahasa kamu. Ada cak cara hal. Asing kan benar benar. Kau nak? Jauh. Sama pangan musuh hapi nuni lausing maila musuh pina biru ibu tau iben tau ibu dau iben dau kumsi kumon kumjasi lagi nasuna jawai bangun naiba ibu mapan musuh tung pini ramu ajal pun mapan musuh pun hambi iyo ayungan nabu kota pilamu Nominang nabi mudhong ibin hobi para napai nabi buno dawu nasuna capoy babu kham lei kham nau na kuniramu tayang koinam peka phung namu ihun mesna babu puksa phiba siddha silamu selang jaru damata desu mai dei mari sundani pamku Pangapiramu pasindiramu ibu thau iben thau nasuna ta koi babu nahan kurung nungada koi babu angan balu pusu lanjari pitine nungai pa pusu punjari ni ibu thau iben thau nasuna ta koi babu kunci tegen Yam lai son ba lai krum ba loi re ai di moina video se ona lo bi ro ai na ko sim thai ta ki kano taw nga lo khat pa is khaw mi asi di ai chak cha ta na han ba ja tre ai hidang jam hau to ri ba lai lo kam ne aduna ai cha ta na han ba ja tre phul ko bi taw na ko ja ai thong ko loi sana re Asyana nga masa Asyana kay daw bagino Isi nga sawa tangning mamili sina Wow Haungi Wow Ba jam ni si dia Besua Mulung saya kena kalah ba? Sini isi nggak sabar nih, aku mau
ꯑꯩꯒꯨꯝꯕ ꯑꯗꯨꯝ ꯍꯧꯕꯒꯤ ꯍꯣꯏ ꯁꯪꯒꯣꯝ ꯈꯤꯔꯁꯤꯒ ꯂꯩꯔꯦ ꯍꯥꯎꯅꯤꯌꯦ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯈꯔ ꯈꯔ ꯇꯧꯅ ꯂꯣꯏꯁꯤꯟꯒꯜꯂꯦ ꯋꯥꯎ ꯑꯁꯤ ꯃꯤꯂꯥꯏꯔꯦ ꯍꯥꯎꯅꯤ ꯃꯑꯣꯡ ꯇꯥꯕ ꯄꯨꯖꯥꯔꯤ ꯈꯛꯇꯅꯤ ꯐꯖꯔꯦ ꯑꯁꯤꯗꯤ ꯃꯔꯨꯝꯒ ꯆꯥꯎꯔꯦ ꯄꯨꯖꯥꯔꯤ ꯃꯁꯛ ꯆꯪꯍꯜꯂꯛꯀꯦꯁꯦ ꯅꯪ ꯆꯦꯡꯕꯤꯜꯒꯤ ꯅꯠꯇ꯭ꯔꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯌꯨ ꯄꯣꯄꯤꯒꯤꯅꯤ ꯀꯔꯤ ꯊꯤꯌꯣꯡꯈꯣꯟꯒꯤꯅꯤꯀꯣ ꯑꯩ ꯅꯍꯥꯟ ꯁꯤꯒ ꯇꯣꯡ ꯂꯥꯛꯄꯗꯣ ꯒꯥꯔꯤ ꯇꯣꯡ ꯂꯥꯛꯄꯗꯨꯅꯤꯀꯣ ꯇꯨꯀꯇꯨꯀꯤꯗ ꯑꯩ ꯈꯜꯂꯦꯕ ꯑꯩ ꯅꯍꯥꯟ ꯂꯥꯏ ꯍꯔꯥꯎꯕꯗ ꯎꯏꯌꯦꯕ ꯌꯥꯝ ꯐꯩ ꯑꯗꯣ ꯑꯩꯗꯤ ꯖꯨꯠꯀ ꯂꯣꯏ ꯈꯪꯉꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯗꯤ ꯖꯨꯠꯀ ꯈꯪꯉꯣꯏꯌꯦ ꯑꯁꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯖꯥ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯖꯦꯡꯕꯁꯨ ꯖꯥ ꯄꯣꯟꯇꯦꯕ ꯅꯠꯇ꯭ꯔꯥ ꯖꯨꯠꯇ ꯁꯨꯝ ꯍꯥꯞꯇꯣꯏꯅꯦꯕ ꯂꯥꯏꯒꯤꯅꯤꯅ ꯑꯗꯣ ꯖꯥꯛꯄꯗꯩꯗꯤ ꯈꯔ ꯆꯝꯕꯗꯨꯅ ꯐꯔꯦ ꯆꯝꯇꯛ ꯆꯝꯇꯛ ꯑꯣꯏꯌꯦꯕ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯐꯖꯅ ꯊꯣꯡꯍꯧꯔꯣ ꯑꯩ ꯑꯁꯣꯝꯒꯤ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯂꯧꯔꯨꯈꯤꯒꯦ ꯀꯩꯅꯣ ꯗꯥ ꯁꯥꯏꯕꯨ ꯑꯁꯤꯅ ꯑꯇꯣꯏꯕ ꯂꯥꯏ ꯀꯠꯄꯗꯣ ꯃꯌꯥꯝ ꯂꯣꯏ ꯐꯕꯁꯦ ꯑꯗꯨꯝ ꯁꯔꯦꯡ ꯑꯇꯣꯏ ꯇꯧꯗꯣꯏ ꯑꯣ ꯈꯨꯗꯛꯇꯅꯦꯕꯀꯣ ꯈꯨꯗꯛꯇꯤ ꯅꯠꯇꯦ ꯂꯥꯏꯗ ꯀꯠꯄ ꯁꯔꯦꯡꯅꯦꯕ ꯑꯣ ꯂꯥꯏꯗ ꯀꯠꯂꯨꯕꯗꯣ ꯂꯥꯏꯗ ꯀꯠꯂꯨꯕ ꯁꯩꯔꯦꯡ ꯁꯤꯅ ꯂꯥꯏꯗ ꯀꯠꯂꯨꯕꯅꯦ ꯑꯩ ꯑꯗꯣ ꯍꯧꯖꯤꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯃꯤꯅꯅꯦ ꯑꯇꯣꯏꯕ ꯊꯣꯡꯕꯒꯤ ꯑꯩ ꯀꯩꯝ ꯍꯥꯏꯔꯣ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯦ ꯑꯩꯇꯩ ꯇꯤꯟꯅꯔꯛꯏ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯝꯇ ꯍꯥꯏꯕꯁꯤꯡꯉꯦ ꯉꯁꯤꯗꯤ ꯑꯗꯨꯑꯣꯏꯗꯤ ꯑꯗꯨꯗꯤ ꯅꯣꯏꯅ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯃꯈꯥ ꯍꯥꯏꯔꯣ ꯐꯠ ꯑꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯥ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯈꯤꯕꯗꯩ ꯈꯤꯇꯪ ꯆꯥꯕ꯭ꯔꯥꯀꯣ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯁꯤꯗꯣ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯃꯥꯟꯅꯔꯛꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯕ ꯈꯔ ꯋꯥꯠꯂꯦꯕ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯁꯦ ꯑꯝꯇꯪ ꯆꯥꯛ ꯀꯧ ꯍꯥꯏꯕꯅꯦꯕ ꯀꯩ ꯅꯨꯃꯤꯠ ꯀꯧꯗꯣꯏꯅꯣ ꯉꯁꯤꯗꯤ ꯄꯨꯔꯥ ꯑꯩ ꯊꯥꯡꯒꯠꯇꯣꯏꯅꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯌꯣ ꯐꯖꯅ ꯍꯥꯏꯌꯣ ꯆꯥꯛ ꯀꯧꯕꯕꯨ ꯀꯩꯅꯣ ꯀꯧꯊꯣꯛꯑ ꯗꯦꯠ ꯇꯥꯔꯤꯛꯀ ꯀꯣꯟꯅꯅ ꯍꯥꯏꯔꯝꯃꯨ ꯗꯦꯠꯁꯦ ꯑꯩꯒ ꯕꯨꯆꯤꯅꯤꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯪꯗꯦ ꯗꯦꯠꯁꯦ ꯃꯇꯝꯅ ꯁꯪꯉꯤꯁꯤꯅꯤ ꯃꯇꯝꯗꯣ ꯅꯪꯅ ꯁꯤꯡꯗꯣꯏꯅꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯝꯐꯨꯗ ꯅꯣꯏꯗ ꯆꯠꯄ ꯇꯥꯗꯣꯔꯦ ꯍꯥꯏꯕ ꯇꯁꯦꯡꯅꯃꯛꯀꯤ ꯅꯣꯏꯗ ꯑꯝꯇꯪ ꯂꯥꯛꯅꯤꯡꯉꯦꯕ ꯐꯣꯟ ꯂꯥꯛꯑꯦ ꯐꯔꯦ ꯃꯌꯥꯝ ꯆꯥꯛ ꯊꯥꯕ ꯍꯧꯔꯦ ꯈꯨꯂꯥꯡꯁꯦ ꯌꯦꯡꯉꯨ ꯃꯐꯝ ꯄꯨꯝꯅꯃꯛꯇꯅꯤꯕꯣ ꯆꯥꯔꯝꯗꯥꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯥꯛ ꯂꯥꯡꯉꯤꯁꯦ ꯁꯤꯗꯅ ꯆꯦꯡ ꯀꯩꯀꯔꯥꯡ ꯍꯩꯔꯨꯛ ꯆꯦꯜꯂꯤꯔ ꯈꯪꯗꯦ ꯑꯩꯒꯤ ꯀꯩꯅꯣ ꯆꯦꯡꯂꯣ ꯑꯣ ꯑꯁꯤꯅ ꯑꯍꯟꯁꯤꯡꯒꯤ ꯇꯦꯕꯜꯗ ꯐꯝꯕꯒꯤꯅꯤꯁꯦ ꯑꯍꯟꯁꯤꯡ ꯇꯦꯕꯜꯗ ꯐꯝꯕꯒꯤ ꯁꯥꯗꯣ ꯁꯣꯝꯗ ꯌꯦꯡꯍꯧꯅꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯦ ꯑꯗꯣ ꯀꯩꯅꯣ ꯆꯦꯜꯂꯤ ꯐꯝꯅꯕꯒꯤ ꯁꯤꯒ ꯑꯉꯥꯡ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯇꯠꯇꯕꯁꯤꯡꯁꯤ ꯅꯣꯡꯄꯣꯛꯇ ꯂꯥꯏꯗꯒꯤ ꯊꯕꯛ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯒꯤꯅꯤ ꯅꯣꯡꯄꯣꯛꯇ ꯂꯥꯏꯗꯒꯤ ꯊꯕꯛ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯒꯤꯅꯤ ꯌꯥꯔꯤꯕꯈꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯣꯔꯅꯥꯁꯄꯁꯤꯡ ꯂꯩꯀꯥꯏꯗ ꯔꯤꯃꯥꯏꯟꯗꯣꯟ ꯄꯨꯝꯅꯃꯛ ꯌꯥꯔꯤꯕꯈꯩ ꯑꯩꯈꯣꯏ ꯂꯩꯕꯁꯤꯡ ꯌꯥꯝ ꯂꯥꯡꯉꯤ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯕ ꯑꯩ ꯏꯆꯟ-ꯏꯆꯦꯁꯤꯡꯅ ꯁꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯑꯒ ꯊꯕꯛ ꯂꯩꯇꯅ ꯂꯦꯞꯇ ꯂꯩ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯅꯤ ꯌꯥꯔꯒꯗꯤ ꯁꯤꯒꯅ ꯅꯨꯄꯥ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯇꯥꯗꯣꯁꯤꯡ ꯉꯥꯛꯇꯅꯤꯁꯦ 너무 나갈라게. 아이 자, 아이 꼬는 자게.
ꯂꯩꯔꯁꯦ ꯃꯌꯥꯝ तुम्ही तो त्याचे तो हा मी नाव ก็ลอยเลยเลย चलो कनी काट काट करे จากตาเอจานาโร पहिले करे कशी करे ना इकडे नाही होई बा पैसा सावा हम बाबा मैं आपने भी करो अपन मकसद है จาโรจาโร चाबी समागी हंगिसु सागी जान लग्जरी मैं आप सब भी गिनो बताम सा वो पूर्ण समय को थार सामी नसे कशी करे ना हंडा माय इंटर हो भी करो मैं आपका हम भी बताम दा बसा बसा की बटल पखम एकोना सोदा ठगा ठगा जस्मिन तंजरी असंदा पूरा का ठगा बिना बने सी करी ก็ลอยนั่นเลยเลยมีจามมินี่อาศัยมีสุจามเลยลำเดวันนี้แม่มีเสียอาศัยตินมาดูมาจิ้นโอยเป็นเนี่ยว่ะเดี๋ยวจิกที่ปะพูราฟุลเลยจ้าก็ตัวมีแต่สุยามเลยแม่มีเสียจ้าไปเลยนะตัวแรกไอ้เสียนี่ชูบดจ้าสิละจ้าตัวนั้นหันกันสิละขังเดือจ้าไปจนหาวบลูจ้าเนอร์บ้างหาวบลูอุ้ยหาวบลูเจ้าเดี๋ยวมันกันหนูเนี่ย अनुसरण संदर्गे लाइक लेबो तुमिना लेबो प्रोपा निगोन सिंगेला हेगा मेरा नमाइसी कभी लेबो लाई तो आपन मिनी असिरा कोई ही सबै बसा मंगा लाई एहुका सतोरा बसा सागी बसा पंचो कभी लाइबो हुई रही वेगला एकोई प्रमाण कुरिगी बसोई बिराजा पारा तंगा एकोई फोटो दिखाऊना प्रमाण हुई कपटी का असि दसो लेबो रगे भी किसी करे थैंक यू แล้วเลยตาเฮาเรียนตันน่ะเลยว่าปกปะป้าครั้งเดียวนุปีครั้งเดียวแม่นุปีกังกูเจ้าจาน่ะจัดสรรน่ะแล้วก็เขาวัดประวันน่ะเด้มากี่คุ้มจันนารีนี่สิสินะไว้ช่างเนี่ยมาคุ้มจันนาแล้วก็ดัสบินได้หับจันนารู้ป่ะเนี่ยไม่อันนี้สุดไปจะจ่าละแกเนี่ยจ้าเดียบะจ้าอันบ่อยอารมณ์รู้ปะจ้าโมจันนี่เด็กจะรู้ปะครั้งเดียวอันนี้สุดไปกินทารีจ้ารู้เนี่ยสินะอันนี้สุดไปกินนี่ไอ้ชูจ้าจ้ารู้ละแกเนี่ยคุยเจียวจะหนักจังไงเนี่ยปะคุยเจียวอยู่ขนาดไหนเตะกุตุบะจักจ้าเลยละมีสิ่งดูเจ้าเตะคุยเจียวคำเมนเจียเฮียขี้เก็บลีเลยจำปาลิมันนุ่งเดสุคราเฮกโตคราแกเนี่ยเปล่าเลยน้อยเด็กกี้คำเมนมังอาเฮเปียกตับจะแล้วก็ปูระแกบายว่าระแกด้วยแม่จากห้ามบากีดีจ้าเด็กว่าอันนี้สุบากีเดจ้าเลยคราแล้วจ้าลอยนะเปล่าเลยน้อยเด็กเสียคำเมนโดเฮก็เสียหับจะนับปูละแล้วก็แม่ซีวิดีโอซีกีไลจากลอนซียามนุ่งไอแค่แล้วก็มวยตัดโดสิงนะฮะที่ตัวสิ่งที่ไล่จากล้นสิ่งที่มวยปันดำตัวกว่าคนเล็กไก่เสียวานาตัดนะบ่าดูกันเลยนะคุยคุณเด็กนิงอนสิ่งมาปันนะทัศน์กี่บัสิ่งเสียอุณหภูมิตันจามาพังหมดตัวดูกินี่หายมารู้ว่าปันดำดิดูมาตั้งสดวิดีโอเซลล์สลักเกมาทั้งสมมาทั้งวิดีโอจะเทนอะไรสิงั้นสิ่งที่ฮัลโหลมินะลอยใจระเกสวัสดีค่ะคุยตาการูพัมนั่นเลยมีสิ่งที่ก็ไอ้ยาก็การูจริงนะรู้ประเดี๋ยวมายามาข้ากี้ใครบอกชุดเตี้ยเคยนักกี่กันวะ